कर्फ्यू लॉकडाउन लोइद्रिबा फाउबा मतम खरगी ओइना AMMSO गे ब्रांच हांगबा याखिरोय AMMSO गे तोंगान तोंगानबा मसालोइसंग ब्रांच न सिंगबा हांगदोकपगे थबक थौरमसिंग कर्फ्यू लॉकडाउन असि लोइद्रिबा फाउबा मतम खरगे होल तौखिगनी अमदे ऑर्गेनाइजेशन सेक्रेटरी गे अयाबा याउदना लुप असिगी ब्रांच हांगबा यारोय हाइना AMMSO गे ऑर्गेनाइजेशन सेक्रेटरी MD साफी उल्लाहाना थादोरक चेरोल अमन फोंदोरकले चेरोल अदुन मखाताना हाई लैंगांग न कोविड पेंडेमिक असिना मरम ओइरगा अथिंगबा कया थंबा अमदि लाइना असि कंट्रोल तौनबगीदमक चंगसिलिबा थौरांगसिंग येंगलगा AMMSO ना तंगाई फदना ब्रांच हांगदोकपा अमदि अतै थबक इशू कया मतम खर लेपतबा यादबा वारेप असि लौरकपनी हाइरे हैंगांगसिंगदा चाक चानरंबा नुपा मचा निपान पुलिस न फारे ngasi hengang kendra ge manungsan na asan bigai na singba mafamda yumthong sangduna covid test tawba amade covid vaccine kapagi thabak yamna kanna sathari ngai manungda hengang singda sak chana bagi thabak chatharamba nupa macha nipan hengang police na fare haire paw asina hai mafam aduda sak chana bagi thabak chathari haiba paw phangbadagi laikai gi maikai dagi maik panduna lawbagi thabak chathake khudakta hengang police station gi OC inspector पाथौन लुसिंगबा टीम अमना नुपा मचा निपान अदुबु फाबा ngamखे अदुबु मतुंगदा अमुक तौदनबा अवेयरनेस पीदुना वाखल तहालबा मतुंगदा टीआर ककलगा नुपा मचा सिंग अदुगे ममा मपा सिंगदा खुसिनखरे हाइरे ओक्सु निंगथेमसा खुलगे यमथोंग खुदिंगदा पॉजिटिव ओइबा यावरकले लैंगाकना मिजेंग चंगबियु प्रधान सिंगनुंगखो ग्राम पंचायत के प्रधान M बिलासिनी गे मिजेंग मखादा ओक्सु निंगथेमसा खुल यूथ क्लब न सिंदुना ओक्सु निंगथेमसा खुलदा मास टेस्टिंग प्रोग्राम अमा पांगथोक्तुना लाकपगी मनुंगचन्ना ngasi nini sanba numita sip medical officer Imphal East district ke staff singna pangthokiba mass testing ge thoram aduda ngarang miyoi sani rom test tawbada miyoi kunga mari positive oiba thengnakraba matung ngasi su miyoi kun mari positive oikhre haina oksu ningthemsa khul youth club na phongdorok le kasin koya sin bathungna laingakna test tawbagi mahai oina matam chana positive oiba si detection tawba ngambane masigi damak CMO DC Imphal East amasung laingaku thagatpa phongdorok le lamlai esigi mafam amada asuk yamna positive oiba leiramgani haibase test tawraba matungda khangba ngamkhibane asumna test tawthoktaba mafamda positive oiba miyam leiramloi hainingai leite ngasi pangthokiba nini chanba numit mass testing da miyoi kunga mari amagasu positive oiduna apunba miyoi nifuga nipan positive oiba thengnare प्रधान M बिलासिनी ना लैंगाकी मरी लेनबा लोइसंग सिंगना अहेनबा मिजेंग चंगबियु अमसुंग युमथोंग खुदिंग पॉजिटिव ओइबा याउरबा लाइवक थीरबा रेड जोन ओइरबा खुल्लासिगी मतेंग पांगबिनबा अपील तौरकले मास टेस्टिंग तौबदा असान बिगैदा मियोइ कुनगा हुमदोय अमदि ओक्सु निंगथेम खुलदा मियोइ निफुगा निपान पॉजिटिव ओइरे मणिपुर हंदक नुमित खरनिगी मनुंगदा कोविड-19 ना पॉजिटिव ओइबा मिगी मसिंग खांगेन हेंगलकपदगे मखा ताना सेक्शन थौरांगी थबक लखटपो ओइना मणिपुर लेंगा की हेल्थ डिपार्टमेंट ना ngasi hona COVID-19 लाइसेंस संदोरकलिबा मफमसिंग खंदोकलगा युम संगदुना कोविड टेस्ट तौबगी थबक चथखरे ngasi Imphal East की लमलाई केंद्र की मनुंगचन्ना असान बिगै अमदि ओक्सु निंगथेम खुल अमदि Imphal West की तकयल खोंगबाल वार्ड नंबर 1 अमसुंग वार्ड नंबर 2 की मनुंगदा लैबा इमुंगसिंग की मियोइसिंग थौपांग संगलेन खुमनथेम कम्युनिटी हॉल अमदि तकयल इमा कम्युनिटी हॉल दा टेस्ट तौबगी थबक चथखे ngasi asan bigayda laiba yum da sangduna punna miyoi chamaga yankhai humdoi covid test tawbagi thabak chathabada miyoi kulhumdoi positive oiba thengnakhe loina na asan bigayda pangthokiba covid vaccine aduda miyoi chamri ga humpu humdoi kapthokhe vaccine kapham da chief minister N Biren laktuna hakthengna yengsinbagi thabak chathakhe local sareng puthokpa singda loan gi chada yankhai grant pigani chief minister N Biren laukthokre लमदम सिगिंगा सारेंग योकपा ngami singna loan lobada chada yankhai state lengang na grant ohelagani aduga fishery department ta hiram asiga mari leinana scheme ama athuba matamda thabak paikhanaba khangan khre wafam asing asi chief minister N Biren na kunmathoi suba national fish farmers day 2021 directorate of fishery manipur na sinduna masigi lamphel patta laiba office complex ta laukthokibani haire Manipur si nga na mapung oina chaba state ni haibadu palladuna atekpa nga marang kaina puthokpa ngamnaba advanced fish farming gi maru oibadu pankhe nga yokpagi sinpham asi maru oiba amani haiba state laingak na khangdoktuna nga gi scheme kaya gi makhada sen gi tengbang pithari haikhe
MSP Bank na lupa crore kunganithoi rom hauzik phawbada ngami singda senthang pithakibada apenba phongdokladuna laingak na honaduna ngami sing punna honaminabadage state sida sahida nga metric ton lising kuntraga humdoi hengatpa ngamle haike nga macha marang kaina phanghanabada kanna honaribasina miyamda nga ahongba mamalda phanghanba ngamnabani haibasu chief minister na haike thauramdu chief minister na makha taraduna masagi mathauda thamoi sengna amadi punna thabak tawminaduna amaga mateng pangnaduna chakhot maikeida sangsin se ngasigi thauramduda fishery department ke booklet ama suphong ke ngami numit ki thauramduda fishery minister S Rajen commissioner fishery and Hare Krishna joint secretary Nita Arambam managing director MSCB limited ke Subhas fishery department ki official sing yauna ngami farmer sing su saruk yakhe insa kok thabak howan khrei CMN Birena ngase Indian SARS-CoV-2 Genomics Consortium Insakok Facility Imphal gi Tagel Pata Leiba Institute of Bioresource and Sustainable Development ta video conferencing ki khutang da thabak haunabi matung ina hangdokhrei facility asigi pandam de clinical sample dagi laina gi matik mayai amadi severity adu khangdokpa ngamnabani sample sing Manipur gi khagnatana atai awang nongpok ki state sing dagi su Tagel Pata Leiba facility asida sangyang tawnabagi laipak asigi awang nongpok lamdamda ihan hanbani haina chief minister N Birena hairi Kaksingi district ki laumi singda karamba matamda har fangan bigadori Manipur gi mafam atai kharada matam sana ising phangkhidabana lau panba yadabagi awaba mayoknaba yaurabasu Kaksing district ki oinadi laufam ayamba lau panare haiba yare matam sida pambai gi masinjak maruoina urea saibagi sapsaba matam adu yauksilakle adubu urea phangdabagi awabada maikai asomda hojiksu mayoknare District Agriculture Officer Thobal da miyamna COVID-19 gi laisat marakta laingak na piba SOP ngak libra ngak tabra ayuktagi hauna urea bag amagi damag laumi singna yomsin nare mafam asidagi Kaksing district ki oinasu urea lawudabani haidabade district asigi laumi singda aduki matik khudong chadaba mayok na hanbata natana aikhoi punna COVID-19 naminaro haibagi phibam tarakpasu yai haide law sugadaba matam pumnamak amadi sathok chasinda Sel mayam ama manghanduna laumi singda awaba pibagumbane mamang sahi singda Kaksing district oina tangai fadaba urea sing Kaksing lamdong godown da thamlaga constituency wise mafam sana laumi singda matamsu manghandana phangan khibagum handak sahi gi oina su agriculture minister na mijeng sangbi na ba JNGVO Kaksing na phongdorok le amarom da market mamal wang na lupa 3 panda laumi singda kari gumbada phangalabasu Mamal wangman bana laibang ngamdabana hena langtak na haliba sidasu mijeng sangbi na bahaire aroi bada tabiri bapum namakpo thagatsare